Manipurda mathau leiba iningthau maidingo laireng nongdren sandreng na khomba samna leipak miyamna Maharaj Narasingha haina khangnariba iningthaugi sana haktaptagi iningthau mashamakna linkhatpiramba Jalakeli ningol pala hairiba asi Narasingha Maharajki machamasu ningol sing khaktana saknaba isai makhal amani thauram masi कालेंगी पूर्णिमादा सनाकोनुंगी श्री श्री राधा गोविंदगी मंदिरदा पांगथोकपना लंगथबालगी कोनुंग कांगलागी कोनुंग अमदी हौजिक nganthoi konung asida matam matamgi ningthoro singi matung inna ngasi fawba kaidna pangthokli Jalakeli asi isai khaktanatna ningthaugi macha ningol singna chahi amada hiangdegi ningol chako batanattaba kalen matam asidasu konung da karaktuna makhoi punba numit ama oinasu uba fangli mashida majaibe masingna kena laklaga mapam sana konungda magi sana lig visual fazava set chaduna harau numaiba thauram ama oina pangthok narakli numit asida majaibe masing asina set liba visual asi wangkhai fi achomba fanek mayik naibi loirang natraga thamba leikok sana likon maru oina marei paring hairiba lik asina mapum oina tholi matamgi matung ina sana ningol lei masija singna yanabagi matung ina ningthemcha singi chatnabi visual namthang khuthat asi vision oina hapnaba urakli matung tarakpada Maharaj Churachangi Sija Ahal Maharani Dhana Manjuri sana haktakta mau pala dokhi taubatabu Jalakeli asi ningol palana hana isai thonduna kona mau palana amuk saknabagi chatnabi asi leibatanatana mau amasung ningol singi fida tongan yet oi khaina thadana thak wangna pangthokpa thauramamani numit asigi nongmani watlingaida ningol amadi mau pala ani asi ningolna mandop ki yetta amasung mauna mandop ki oida mafam ani khaidokna sangom kher katpagi thauram amasu kaidana pangthokli Jalakeli asi lining laishongi matang adu tungoi naramlaga maitei samajta macha ningol sing asi thak wangna thambagi amadi makhoi gidamakta maru oiba thauram kaya thambiduna ningol oibi singbu thak wangna ikai khumnabagi mami tari amashung mangkhigadawraba kala amadi chatnabi asi muttanaba Maharaj Narasingha gi chadanogda singya dharmagi khetnaba thamduna anauba mirol singda khanghanaba amadi chatnabi asibu yokhatnaba kanna honajari hiram masigi matangda Impact TV na Jalakeli ningol pala thaugan fangbiribi lei masija singa unajabagi tangkak ama miyangbu mafamda khudol tamjari mayambu khurumjari Impact TV na paringnai sandokchari ba KHANGMINASHI Manipur thoram asibu mijing tabiriba mayam puno po hanmakada taram nokchari ngasi su miyam gi damakta yamna akhanaba topic amaga loina miyam gi KHANGMINASHI Manipur hanjarakli ngasi ekoina khana jagadoriba topic asi Manipur gi tanglaba kalalaktagi adugumlaba kalama khalama gi matangdane ekoina jagadoriba si atai mafamda pangthok nadabagum kalengi akoigi ahanba purnima numit asida Shri Shri Radha Govindagi mamangda duma pangthokpa Jalakeli haina khangnariba duma festival dugi matangdani akoina ngasi nena jagadoriba se Jalakeli gi matangda akoina nena jabada akoina akoibu khangdaba kya amakak takpinaba lengbirakliba ngasi guest mayam ase miyamda sak takchige ahanbada aigi nakta fambiriba sna akoigi abokshi Rajkumari Mohini Shana abokshi ase akoigi Maharaj Narasingha gi akoigi suthang oigadoribani abokshi taram nokchiri abokshi anishubuda akoina lengshin biriba sna akoigi leima ibema Lakshmi Priya imai bem sina akoigi Maharaj Kumar angaushana gi akoi mamom loi oibigadoribani sai bem hoi taram nokchiri ahum sub the lengshin biriba sina akoigi leima ibema Megapati imai bem sina akoigi Sanakya Purel akoigi RK Sanatomba gi akoigi mashu ibemu oigadoribani mashi taram nokchiri adagi marishu lengshin birisna leima ibema Dr. Sucheta akoigi imai bem sisu akoigi Sanakya Purel RK Sanatomba gi akoigi mashu oigadoribani hoi mathang the lengshin biriba sina akoigi Rajkumari Sanayama imai bem se akoigi mema haina su miyamna khangnei hai hoi imashi se akoigi leikidraba adugumba ningthau haiba tare akoigi Raja Dumbargi akoigi
masu oigadoribani taram nokchiri masi aroibada lengshin biriba asina ekhigi Rajkumari Jyotika imashi asisu ekhigi Raja Dimbergi akhigi adugumba suthang oigadoribani imashi busu taram nokchiri mayam pumok po hanmakada nasana nauna bhakti kachari ado wari se hudok poina imai bema Lucky Priya dagi hana hodok chage imai bema gi ming se ani tho ena zo haizai go ade mayam na su Lucky Priya haina su khangnei hai imai bem se masung asengba ming di Lucky Priya ri ga su ko ado ama akhoi de asengba ming oine de khoina Lakshmi Priya ni haina imai bem na hojik tak pi base khoi chung ngakche ha tare imai bem do han bada khoina khangjening base khoi gi Jalakeli hai base kari karam makhalgi festival no kamayan tawno adugi matang do wari libi Jalakeli hai base Radha Govinda na ungsai am sarba matamda nungai na bai dana gopi singa loina na ising chaira ga sana badu Jalakeli lila kawi ado thangai sengbadi Jalakeli si sanari ngai matamdu da gopi sing sina ibungo ga ibem ga tang sanaki basida kalakpagumba yawbodo adai henna ani sida chaichanba aduna mamai mami kapa ngamdana ka leiraganda moina wabadu uraganda nungaiba adu gopi sing harauba adugumba gi rasa se sidaisda akhoi haruraganda nupiga nupaga adu khanare kano tore har mina ti tabadadi yam nungai taba adu Radha Govinda gi dia yam badana adumba rosangak tani lo na adu kana gumbana noi sei di adumai tawi kaina ka khoi tapi basu yawi adu Radha Govinda gi nuksina bar rasado ase kaina balai te do Radha Krishna se mayam sumsanaram badagi mangare kaina ka tauraganda somda kai kaino moeni karai chakrino kaina thiraganda lolaganda moeni na thupo phamda leiba do napan dawganu haiba pautak se Jalakeli dagi koina phangba ngame jal man len ge chien kharaganda ma atopo phamda bon gi atopo phamda lol lehi matamda Radha sena ai ware ngo ai jet chatpa ngamdre thamna da adudi ai lengbanda kakhalo ana hairaganda mareng manda kakhat ke to ganda Krishna se mangreba aduna takpadi me kano napan dawganu ai bulu he tawi haiba wakhan se sikhan ganu haiba aduna Radha Govinda gi se sida natana bhabi sei sa asu adagi Jalakeli su makhal ani sida sa asu gosta da bu sa asu Radha Govinda sanabagi wari ngaktani adubu adugumba rasa do khanghodraba uhodraba do ma Gauranga Mahaprabhu na adu mayam do Radha Kunda da chatlaganda sai mafam sidani ne Radha Kunda sam kunda ina Radha Govinda na kom toraga de sing chana sing pukri choro me hai base si mafam ni si mafam sida smai to bone na mana damboi raganda sum chaki basing da mai sebok sing da sum takpa adu dagi ti mayam sena koi thi thira ganda hojik ti Radha Kunda sam kunda ina chauna pukri ko inde gele thai dei matam da ku moi ne le bazane adu ba sing do wa ra kanda Krishna gidi Trisul gum kano gum ta gum bom na smai chaklang thin bade ising che pere kapa e ado kapa kanda da mai user ga no ba Radha na ei nang tawradi ai so ma tawne na khuji da na tawi Radha Kunda se khuji na tawna na kayam kan tawru da ge do kom de da ising hapo nang gi du ai ai su ising holu ni da na ising ho jamuna da ising hol ga hai da hai ra chupsan gra tawraba adai di Bhagavan Krishna nang aingon da hai jarak tri ba ising si pi roi na pi da ba aduna Bhishma na siraba matamda ising gaurange hai ba da Arjuna ten kapaganda prithvi da smaira ten do yunga kanda kapaga maya da ising tai da na ko adumaina ising si di pi gi haraga pi bane ba hojik su ising tange haraganda koina hekta karai dai sorani ade du torani aduna di sanna de ba isor da koram makanda nong si ta dre ne lekang lao ede wahai mai rong ya dre adumai to kan Sri Krishna da da ni ra kanda adumai thoi hai bagi pauta ka ma pi na bai na Radhika da namta kan adumai to ganu ana mang Krishna adumai to kanda dai makhan rahas da su makhan le gre na Srimad Bhagavat ta yauri ba po sing se Radha Govinda gi wari ngakta ni na
บางบทเจ้าป่าวงบะมีดูยาวดรบันนี้นะก็บางบทเจ้าอาร์ทสุขังเดรสันสกฤตนะตัวบันนี้นะอดีต translation ตัวเจ้ามีแต่รอนแต่ตัวบุษเลยเตะอดีตไอ้กาตัวมาปุณมหาภารตก็บันนี้ translation ตัวรำเมอดีตก็เสียมันบางบทเดตัวรำเดียบอดีตสันสกฤตตัวเบงโกลีตัวอดีตเบงโกลีขังบะมีเนี่ยตัวเดียวก็เขาจะลายตาริบะมีสีโดเรสีเรอะไรลายตาวิจารณ์บางบทเจ้ามวยชูสโลปตัวดีที่เรมันขังบวารีดูลีเรบามอนสินะอะดูอิชัยดูอิชัยสุดวารีดูสุตาเดบางบทที่อาร์ทสุขังเดอะดูก็วารีชาระกันดาตุมเลยเรอะดูก็ประชาธิปไตยเส้นนมเดสลายเรยามนั้นไงเดเอ็มสิไม่เป็นมาดูยามนั้นสูบจัลกิลีกิโอยบาดูกุมบันนุ่งกิโอยบาภาวนาดูเนี่ยไม่เป็นนะเขาสิตักปีริบไม่ยามเสอะดูกี่เห็นว่าปอกตักไม่เอามาสุดตักปีกันให้มาตายคุยน่าจะน้องโอยบาเด็กคุยมิดไม่สู้อีกจะเขาก็ดูริบเนี่ยอะดูไม่เป็นมาไอ้น่ะมุขตาน่ะมุขขังเจนิงเบสเขาสิกี้เขาเดราดาคริชนาก็มาก็สมัยตัวรักันแต่จัลกิลีสานบกิมาตั้งแต่ดูกี่ภาวนานุ่งกิโอยบาวัคลอนไม่ยามรู้สึกตักปีริมณิปุรดดีaku ini hati Jalakeli sana bana lain season macam na semaina ini semua manusia panjaki ba kogi kalian gi purnima ada semaina sana ba Jalakeli se karam ba matam dagi hauraki adu gi matam na sumtan madu dia ai sab sab dia hai ngam dre adu narsing maharaj na paling ida ai isai su sing se isai sakan gi na khallaga moina ningon chakau ba su bat thangai thang ba batri di tia ai dara nupi se nupi ba se kauraga da puja tawrong ga da bane adai da ningthau oi leiram dina loi koi chapadi ngam de yam pa khram dina aduna ningon sing se kauraga da ningon chakau ba ai na tawre ba adumai na ningon sing se lam tham na mayung pan khram dina uning dana konong da kokhat la kan da isei se lingkhat la kan da Jalakeli do adumai tau ki bane adumai sai han pana ma sai be ma da han ba atai khulaki en bi sana se ko khot la ko na tu sak ba adu khulai su mandila ai ba poche sima khatana pai ga da bane adu Rasheshwari gi kortan pai adu pai ba ya de nu pa na pai na bane siri mandila da na pai ga da bane adu ga phida ama matom da pujara kan da nin thogi ma chan bi sei hali se ma matom da na matom da phida tha jaba ya de manai gumba kana gumba na mai phida che thabir ga ma chang ga da bani isei sin shon ba matam da ningon gi se sak loi ra kan da mau sai so hai du ningon ha na sai se ningon na hen na lu na to bai di mau di yum dal heu ga dom ne moi di tham na ma khong na lak pani thai na di gari lei tam ne khong chal la mi da na ko aduna thawa tha padagi la e moi han sa la ga tha do koi de na adumai na ningon na ha na rei adu ningon na som na kan da phang ga da ni mau na som na kan da phang ga da ni hai ba se khai do ga thama me adu bu kari gum ba matam da ningon na se le dong ni kai na ga khoi da si da pham ga nu adu da pham ya de adu phame na di sai pham mo lau ga hai ba su yaw e do ai na ya roi si da matam adu kui na khoi mai hak tak ta khoi na ngang ngori ngi da phida tha ba chang ba da u da na la ba ma pham je noi na ba pham ya roi ai ya de chalu phida ro phak ta hu ga la se tha wai na khoi na tha ra ga du da wai na pham me adu inem si hoi su thong na pha ba ni na phurit lin la ga na e ga na phurit ka se ga de na number 1 ni thong na pha ba da phurit li pa ya de na phurit che ga ri abuk se hajik wari se am li bi ri ko da book de ge na khang janing ba se khoi abuk si se matam kuina dagi su kaino ge khoi ge Jalakeli gi thogal se kuina tawbira ga su la ena ha su ta zai ko abuk se aduga na hawai ga tawram mi ba Jalakeli gi mawong duga adagi hajik oire iba Jalakeli gi mawong siga abuk si kari ahung ba ga di oi adi matang da wari li bi chi khara di khen re koi be ma na ha ma sa sing tu na thai ne di ki na tong la ne ma han sing je nau le bo be ma adagi a mo trong ki mai be ma kan moi le ni ga yang ki re mi chi ti na ha ma sa sing che tong be tau a khoi I mon je ne pam je te ma na wai gi matam da du mai na thek abuk si na theng na bi ra ki ba ha ba ta re ko mawong mayam da du kamai theng na bi re adu hai bi ne nau le bo be ma kan le me ro phi a ba sin na ne choi ro khu thop mai na cúp na thop ba ga chmai long tho ke ni ma ron ta pha je de ta na a du kum bang a pek in na mi thai na han ting ti bi ti mo rang phi ka tau da na ke na lang na ha sing ne ma tang bi tu ni be ma ko a du ga phri ti le pa ya de na khoi na chak ka ra ga hai ti
Christy lit payati ko no wai puri lit tan na ha ma sa sing ka ro pa do puri lit payati e ma khoi na dom au tho hai adugi ni yo ma de dom nga yam nu ngai je abok si hoi gum ba mayam se leibna sune ha ba tare adagi imai bem hoi gum mayam se leibs ne khoina ngasi Jalakeli se khoina khoigi generation china ha ba tare khoigi matam se Jalakeli se asuk phasna uba ngam jeri se ha ba tare nu ngai je hene so khoi mayam se ina leidna tak piram go ha ba se adu ta ni dok je se khoi mathang da mo imai bem khoigi megawati de yong lak chege imai bem karam matam de khoi Jalakeli se yaubi rakhi ding mata na haibi Jalakeli se yaubadi ka haine khara ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯌꯥꯎ ꯇꯧꯋꯦꯕ Jalakeli ꯌꯥꯎꯕꯁꯦ ꯗ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯎ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯝ ꯀꯟꯅ Jalakeli ꯁꯤ ꯐꯨꯀꯠꯂꯛꯄ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯌꯥꯎꯔꯝꯃꯤ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯤꯛꯁꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯩ ꯄꯔꯦꯡꯁꯦ ꯁꯤꯗ꯭ꯔꯒꯗꯤ ꯌꯥꯎꯕ ꯌꯥꯗꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯔꯩ ꯄꯔꯦꯡꯁꯤ ꯑꯩꯅ ꯍꯥꯏꯒꯤ ꯏꯃꯥꯗ ꯑꯁꯦꯡꯕ ꯁꯥꯗ꯭ꯔꯤ ꯐꯥꯎꯗ ꯑꯩ ꯌꯥꯎꯈꯤꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯕꯨ ꯅꯀꯂꯤꯁꯤ ꯁꯤꯅꯤꯡꯗꯦ ꯑꯗ ꯑꯁꯦꯡꯕꯗ ꯁꯥꯅꯤꯡꯉꯦ ꯍꯥꯏꯅ ꯑꯁꯦꯡꯕ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯍꯥꯛꯁꯦ 2014 ꯐꯖꯅ ꯌꯥꯎꯈ꯭ರೆ ꯑꯗꯣ 16 ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯔꯒ ꯑꯗꯒꯤ ꯑꯗꯨ ꯃꯇꯨꯡꯗ ꯆꯍꯤ ꯈꯔ ꯑꯃ ꯂꯦꯞꯁ ꯑꯣꯏꯔꯨꯔꯦ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯀꯩꯅꯣ ꯌꯨꯝꯂꯣꯝꯗ ꯂꯩꯇꯕ ꯃꯤ ꯌꯥꯎꯔꯛꯄ ꯑꯃ ꯇꯧꯕꯗꯒꯤ ꯈꯤꯇꯪ ꯑꯃ ꯌꯥꯎꯕ ꯅꯨꯡꯉꯥꯏꯇꯗꯅ ꯍꯥꯏꯕꯗꯤ ꯐꯤꯔꯣꯟꯁꯦ ꯁꯦꯠꯂ ꯆꯥꯜꯂ Jalakeli ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣ ꯃꯌꯥꯝꯁꯤꯅ ꯑꯀꯦꯕ ꯃꯇꯝꯅꯤꯗꯅ ꯁꯅꯥ ꯂꯨꯄꯥꯅ ꯊꯣꯝꯗꯅ ꯃꯄꯥꯟ ꯅꯥꯏꯕ ꯐꯖꯅ ꯁꯦꯠꯇꯅ ꯐꯤ ꯑꯄꯥꯕ ꯇꯧꯔꯒ ꯐꯨꯔꯤꯠ ꯂꯤꯠꯇꯅ ꯅꯪꯒꯟ ꯊꯥꯗꯣꯛꯇꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯅꯤꯅ ꯃꯇꯝꯗꯨꯗ खर लेपी अदगी मथंग मथंग होसी फावदे दम आई दम लेपतना दम याउजरई अदुगा Jalakeli से याम आई हस्बैंड नसु खतंग मा हाम बद खर याहन खिदे करिगिनो द खर हल वर कांदे याव हाइदना हाइ के अदु बदुम यावगरे अदम अदगी दम यावरी हंदक से दम आई याउजे अदने हा हदे खोंगी इमाइ बे मा होय सोमना कनगी सिना हाइबा तारे फर्स्ट जनरेशन सेकंड जनरेशन लाखन सु पु अमने हाइबा तारे Jalakeli से पु बिगदर से अदु हजिक पावबद थेंगना बिरके एक्सपीरियंसिंग कई एक्सपीरियंस नुंगाई लेगी है याम नुंगाई नुंसी थाइदगी मैम अमा सुम कनो तौरकान खंगपा इमा इसेसु कोई थुदोकना याम कन्ना हेजब नचदे इमा होइना ngangamba adagi ichebe moina ngamba ima si hoina khara tawbiramba adagi akhoi ima gi cousin sing sina taurakanda akhoi keno sida akhoi ima komlasana haise kanlasana sigi keno sida mana ngangba sida akhoi ta dana khotana khara hejarki ba adugi konthok tu ngakdane huje akhoi tawjari basi adagi ai oja amana ina akhoi tamode adagi marakta ichebe gi manakda taurakan konungda akhoi sai base सिदगी हेन थुइदोपा अखोइ केसो याम कन्ना हैजते हाइदी अखोइना जनरेशन अमा ओइना अखोइना लैमा मो ओइरे इमागी मजा ओइरे बतुदा अदमाइन तौगे दि मतम मम्मा अखोइ युमसदसु इमासे ngौसना होय दगी इमासे बारी सना दगी इमासे मोइनिसना होय मैम तौरगा अखोइ युमसदसु Jalakeli तमगिबा मतमदा अखोइना लागाना येंगागा अदमाइन खंगखिबा अदु कानुदा येंगी मरक मरकसु दुमक ngangi aham di imana kan Jalakeli kan sorok pekan sida isai ini kan tahu siapa hai dengan kan gitu yam yaugi bako ada tanah kati yam nung sinamba matam tu dekhuin kya khana rasa tu lausan bangam muda ba khara lagi betul nahaw ini tu dah main tahu na matang matang si Jalakeli hujik pau besi ni yam nungai ji taza matam da imai mem su chitra dagi su khangje ge imai mem kamain toroga yaurki experience tu su tam di Jalakeli di ima hingai da jam yahon ningba lagi dara de yaure ke kino nang pa abungi ima su 2008 lagi tramina ai ngang am ji am pi ba matam ni na pa bu se na da ba tauna Jalakeli di ima hingai da yau zo hotre ai ne ro di ima lai tama tunda 2016 la pa 17 na da ba yau bo Jalakeli di sei di koi तादी ताई अदो आई दिसे दी इमा जुलोन की सही लो खाए लो सब पदे सकते कई बिन फोन पे पुंगे यू काहे बदने अदो Jalakeli याम नुशिबा दी इमा सी ngosna होय पिंगे दा कोइना पिंगे दा को मासी ngosna इमा सी कनो खदुंग इमा सी ले मी दा मोय म्याम से इमा सी मी नुसी औरगा तम्मे दो कोइना पिंगे दा दी Jalakeli से को याम वाए बा कुइन ले बदो सुम छाना निंग मनिना दम इमा न कोचा बदसु वाजबम ओइबको मोइने यावर मतमददी मागी
ꯚꯦꯂꯨꯁꯦ ꯌꯥꯝ ꯈꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯝꯃꯤꯁꯦ ꯁꯤꯃꯗꯤ ꯃꯐꯝ ꯆꯞ ꯆꯥꯅ ꯀꯜꯂꯒ ꯏꯃꯥꯁꯤ ꯍꯣꯏ ꯏꯆꯦꯕꯦꯝ ꯍꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯁꯤ ꯁꯦꯠꯀꯗꯕꯅꯤ ꯁꯤ ꯇꯧꯔꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯌꯥꯝ ꯋꯥꯡꯕꯅꯤ나 ꯀꯩꯅꯣ ꯈꯨꯗꯤꯡꯒꯤ ꯑꯥꯔꯊ ꯂꯩꯗꯅ ꯑꯩꯈꯣꯏ ꯁꯦꯠꯂꯤ ꯃꯌꯥꯝꯁꯤꯒꯤ ꯑꯗꯨꯅ ꯑꯗꯨꯗꯪ ꯐꯖꯅ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯅꯣꯏꯒꯤ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯐꯖꯅ ꯂꯩꯍꯧꯅꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨ ꯇꯧ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯣꯠꯅꯖꯅꯤꯡꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯩꯕꯅꯤꯅ ꯀꯜꯆꯔꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯃꯤꯅꯤꯡꯐꯨꯜ ꯑꯣꯏꯕ ꯃꯌꯥꯝꯁꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯑꯗꯨꯝ ꯂꯤꯁꯥꯡꯁꯤꯠꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯂꯩꯍꯧꯅꯕ ꯑꯗꯨꯗꯤ ꯄꯥꯝꯖꯩ ꯑꯗꯨꯒꯤ ꯑꯗꯣ ꯏꯃꯥꯏꯕꯦꯝ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯍꯪꯖꯅꯤꯡꯕꯁꯦ ꯑꯄꯥꯔꯠ ꯐ꯭ꯔꯣꯝ ꯑꯩꯈꯣꯏꯒꯤ ꯏꯁꯩꯁꯤꯗꯤ ꯌꯥꯝꯅ ꯂꯨꯏꯅꯁꯨ ꯇꯥꯛꯄꯤ ꯏꯁꯩꯒꯤ ꯃꯇꯥꯡꯗꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯀꯩꯅꯣꯗꯒꯤ ꯍꯪꯖꯒꯦ ꯑꯗꯣ ꯏꯃꯥꯏꯕꯦꯝꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯊꯦꯡꯅꯕꯤꯔꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯜꯆꯔꯦꯜ ꯑꯦꯛꯁꯆꯦꯟꯖꯀꯤ ꯃꯥꯒꯤ ꯃꯐꯝ ꯑꯃꯈꯛꯁꯨ ꯄꯟꯒꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯔꯇꯟ ꯔꯣꯌꯦꯜꯇꯤꯁ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯗꯣꯏꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯆꯦꯟꯖ ꯑꯃꯈꯛ ꯇꯧꯅꯕ ꯁꯤꯒꯤꯁꯤꯗꯗꯤ ꯀꯜꯆꯔꯦꯜꯂꯤ ꯀꯩꯀꯩꯗꯤ ꯂꯔꯟ ꯇꯧꯕꯤ ꯖꯂꯀꯦꯂꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕꯒꯤꯀꯣ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯂꯩꯔꯛꯏꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯅꯤꯡꯊꯧ ꯄꯥꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯅꯔꯁꯤꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯄꯅꯤꯅ ꯃꯁꯤꯗ ꯃꯌꯥꯝꯁꯤꯒꯤ ꯐꯖꯕ ꯑꯩꯈꯣꯏ ꯆꯠꯅꯕꯤ ꯕꯦꯕꯥꯔ ꯅꯨꯡꯕꯥꯔ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯈꯣꯏꯔꯝꯕ ꯈꯣꯠꯂꯝꯕꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯑꯍꯟꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯖꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪꯈꯛ ꯕꯦꯕꯥꯔ ꯎꯠꯄꯁꯤꯗ ꯁꯤ ꯐꯖꯕꯁꯦ ꯁꯤꯁꯤ ꯂꯦꯡꯁꯤꯟꯕ ꯃꯌꯥꯝꯗꯩꯁꯨ ꯂꯣꯏꯅꯃꯛ ꯇꯧꯔꯛꯏꯗꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯆꯠꯂꯒꯗꯤ ꯃꯤ ꯁꯥꯎꯅꯕꯁꯨ ꯂꯩꯔꯔꯣꯏ ꯈꯠꯅꯕꯁꯨ ꯂꯩꯔꯔꯣꯏ ꯑꯗꯩ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯁꯨ ꯂꯩꯔꯔꯣꯏ ꯕꯦꯕꯥꯔꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯏꯆꯦꯕꯦꯝ ꯍꯣꯏ ꯁꯨꯝ ꯏꯃꯥꯁꯤ ꯍꯣꯏ ꯎꯔ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯃꯤꯕꯁꯦ ꯁꯤꯒꯤꯁꯨ ꯑꯥꯔꯊ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯤꯇꯪꯈꯛ ꯍꯥꯏꯕꯗꯤ ꯎꯠꯆꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯁꯤꯒꯤ ꯔꯦꯁꯄꯦꯛ ꯎꯠꯄꯁꯤꯅꯁꯨ ꯌꯥꯝꯁꯨ ꯐꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯧꯔꯛꯏꯕ ꯄꯣꯠꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯊꯝꯅꯅꯕ ꯁꯤꯒꯤ ꯀꯥꯏꯗꯅꯕꯁꯦ ꯑꯩꯈꯣꯏꯅ ꯃꯊꯪ ꯊꯝꯃꯒ ꯁꯤ ꯍꯤꯁꯇ꯭ꯔꯤ ꯑꯣꯏꯗꯣꯏꯅꯤꯅ ꯑꯃꯅ ꯊꯝꯃ ꯃꯊꯪ ꯇꯧꯗꯣꯏꯅꯤꯅ ꯑꯗꯨ ꯈꯛꯇꯪꯒꯤ ꯄꯥꯝꯖꯕꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯤꯜ ꯇꯧꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯏꯃꯥ ꯍꯣꯏꯅ ꯆꯠꯄꯤꯉꯩ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯛ ꯂꯤꯔꯤꯉꯩꯗ ꯖꯂꯀꯦꯂꯤ ꯏꯁꯩ ꯇꯝꯕꯅꯦ ꯄꯨꯔꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯤ ꯏꯁꯩ ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯣꯏꯅꯣ ꯆꯠꯅꯤꯡꯕ ꯇꯧꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯎꯔꯀꯥꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯑꯣꯏ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯌꯥꯍꯧꯗꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯨ ꯄꯥꯕꯨꯡꯒꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯑꯗꯒꯤ ꯁꯤ ꯃꯌꯥꯝ ꯂꯩꯕꯁꯤꯅ ꯑꯩꯈꯣꯏꯅ ꯖꯂꯀꯦꯂꯤꯅꯦ ꯍꯥꯏꯕ ꯌꯥꯎꯕꯗꯤ ꯉꯝꯗꯦꯗꯅ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯄꯤꯛꯏꯉꯩꯗꯗꯤ ꯌꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯄꯣꯟꯇꯦ ꯑꯗꯨꯅꯦ ꯃꯥꯒꯤꯗ ꯑꯗꯨꯃꯛꯇꯪꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯤ ꯄꯤꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩ ꯂꯩꯉꯩ ꯌꯥꯎꯍꯧꯅꯤ ꯑꯩ ꯂꯩꯉꯩ ꯌꯥꯎꯍꯧꯕꯗꯣ ꯃꯥ ꯁꯤꯔꯒ ꯑꯣꯏꯅ ꯂꯩꯈꯤꯗ꯭ꯔꯒ ꯇꯨꯀ꯭ꯔꯀꯥꯟꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯎꯕꯒꯤ ꯁꯤꯒꯤ ꯔꯤꯄꯦꯟꯗꯦꯟ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤꯅ ꯑꯗꯨꯕꯨ ꯅꯦꯕꯔꯗꯂꯦꯁ ꯌꯥꯎꯕꯤꯔꯛꯏꯁꯤꯅ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯉꯁꯥꯏ ꯄꯟꯖꯈꯤꯕ ꯍꯥꯏꯕꯗꯤ ꯄꯨ ꯑꯃꯒꯤ ꯃꯇꯨꯡꯗ ꯄꯨ ꯑꯃꯅ ꯁꯤꯟꯅꯍꯧꯒꯗꯧꯔꯤꯕ ꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯏꯃꯥꯏꯕꯦꯝ ꯍꯣꯏꯁꯨ ꯄꯨ ꯑꯃꯃꯨꯛ ꯄꯥꯏꯍꯧꯒꯗꯧꯔꯤꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝꯅꯁꯨ ꯑꯁꯥꯁꯨ ꯌꯥꯝꯅ ꯊꯝꯖꯔꯤ ꯍꯥꯏꯖꯒꯦ ꯏꯃꯥꯏꯕꯦꯝ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩ ꯏꯃꯥꯁꯤ ꯑꯩꯈꯣꯏ ꯁꯅꯥꯌꯥꯏꯃꯗ ꯂꯥꯛꯆꯒꯦ ꯏꯃꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯖꯂꯀꯦꯂꯤꯁꯤ ꯌꯥꯎꯕ ꯃꯇꯝꯗ ꯊꯦꯡꯅꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥꯁꯤ ꯖꯂꯀꯦꯂꯤꯁꯤ ꯌꯥꯎꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯅ ꯌꯥꯎꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯁꯤ ꯑꯃ ꯂꯩꯌꯦ ꯁꯪꯒꯥꯝꯆꯥꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯕ ꯁꯪꯒꯥꯝꯆꯥꯒꯤꯀꯣ ꯏꯅꯦꯝꯁꯤ ꯃꯪꯒꯤꯁꯅꯥ ꯀꯧꯋꯦ ꯃꯥꯅ ꯏꯃꯧꯆꯥ ꯅꯣꯏꯕꯨ ꯀꯣꯅꯨꯡꯗ ꯏꯁꯩ ꯇꯧꯕ ꯖꯂꯀꯦꯂꯤ ꯇꯧꯕꯁꯤ ꯈꯔ ꯌꯥꯎ ꯑꯩꯈꯣꯏꯁꯤ ꯄꯨꯁꯟꯕꯤꯅꯕ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯔꯣꯝꯗ ꯁꯨꯃꯥꯏꯅ ꯖꯂꯀꯦꯂꯤ ꯇꯧꯏ ꯍꯥꯏꯕꯁꯤ ꯄꯨꯁꯟꯕꯤꯅꯕꯗꯤ ꯂꯩꯇꯕ ꯑꯗꯒꯤ इनेमसी मैमसीना अखोइरोमदा सुम लेंथोकपा मतमदा इमोक्सा नोय सुमाय तौदना कोनुंगदा सुंबा सुंबा लई नोय अमतंगदी लाउ अदुगा सुमायना सखंग माइखंगनरगा अमतंगदी यावनो होनो हाइबा अदई होय इनेमसी अखोइ कंतोगा अमतंगदी लाक्जगे सुमाय तौगा इनेमसी होय मैमना जिंगजनबीदना अदगी अखोइ अदुम नुंगाइजे यावबदा हक्चांगसी वाखनसी नुंगाइ कईगिनेदा गोविंदगी सेवा नुं फंगजबको अदगी मयामसु उन्नबा अदगी बेभार लमचत अदगी वंगांग संगा अदुम मयामसु फंगजै अदुगा अदुम लेप्तने यावजै अदुगा कोई कोरोना की मतम को अदाई मतम दगी लान की मत अदाई ददी लेपनिना कोई यावजबदी ngamdre हौजि फावबा अदुम यावजरी अदुगा मिंगोइना पंजरबदा कोई इजेबेमा इनमबेमा तखि प्याइना हौजि हौजि आई इसाइदि हैजदे क्या कन्ना अदु माना चिंखतपीदना
ꯕꯦꯝ ꯅꯪ ꯗꯨꯍꯥꯔ ꯑꯣꯏꯔꯣ ꯍꯩꯗꯤ ꯍꯩꯖꯗꯦ ꯀꯌꯥ ꯀꯟꯅ ꯄꯥꯝꯗꯤ ꯄꯥꯝꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯑꯗꯨꯝ ꯒꯣꯕꯤꯟꯗꯒꯤ ꯁꯦꯕꯥ ꯌꯥꯎꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯁꯨ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯗꯨꯍꯥꯔ ꯍꯥꯏꯕ ꯃꯐꯝꯁꯤꯁꯨ ꯏꯁꯩ ꯁꯛꯄꯂꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯑꯋꯥꯡꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯄꯥꯏꯕꯤꯔꯤꯁꯦ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯈꯪꯖꯍꯧꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛꯀꯁꯨ ꯚꯛꯇꯤ ꯀꯠꯆꯒꯦ ꯏꯃꯥꯁꯤ ꯃꯊꯪꯗ ꯏꯃꯥꯁꯤ ꯖꯣꯇꯤꯀꯥꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯃꯥꯁꯤ ꯖꯣꯇꯤꯀꯥꯒꯤꯁꯨ ꯃꯥꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯦ ꯑꯩꯒꯤꯁꯦ ꯖꯂꯀꯦꯂꯤꯁꯦ ꯏꯁꯥꯗ ꯄꯥꯝꯕꯨꯗꯤ ꯄꯥꯝꯃꯤ ꯌꯥꯎꯅꯤꯡꯕ ꯑꯗꯨꯒ ꯃꯇꯝꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯁꯥꯒꯩꯅꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦꯅꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯦ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯋꯦꯕ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯌꯥꯎꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯉꯝꯗꯕꯤꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣ ꯏꯀꯨꯕꯣꯗ ꯑꯉꯥꯡ ꯆꯦꯟꯕꯗꯣ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯝ ꯂꯛꯈꯤꯗ꯭ꯔꯥꯏꯅꯗꯤ ꯌꯥꯝ ꯄꯣꯛꯊꯣꯛꯄ ꯑꯗꯨꯒ ꯌꯥꯝ ꯊꯦꯡꯅꯗꯤ ꯌꯥꯎꯔꯦ ꯑꯗꯨ ꯍꯧꯖꯤꯛꯄꯨꯗꯤ ꯃꯇꯝꯗꯨꯗꯁꯨ ꯑꯩꯈꯣꯏ ꯏꯟꯗꯣꯕꯦꯝ ꯃꯣꯏ ꯃꯌꯥꯝ ꯇꯥꯛꯄꯤꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯈꯟꯖꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯌꯥꯎꯔꯀꯥꯟꯗꯗꯤ ꯌꯥꯝ ꯍꯩꯌꯦꯂꯨ ꯌꯥꯝ ꯑꯣꯏꯔꯛꯄꯗꯣ ꯌꯥꯝꯁꯨ ꯅꯨꯡꯁꯤꯕ ꯄꯥꯛ ꯄꯥꯛꯅꯁꯨ ꯑꯇꯣꯞꯄ ꯃꯤꯅꯁꯨ ꯌꯥꯎꯕ ꯌꯥꯗꯕ ꯑꯣꯏꯕꯗꯣ ꯑꯗꯒꯤ ꯏꯅꯦꯁꯤ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯟꯗꯣꯕꯦꯝ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯟꯕꯒꯤ ꯑꯃꯨꯛ ꯁꯨꯝ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯥꯛꯄ ꯄꯨꯟꯕ ꯉꯝꯗꯦꯗꯅ ꯑꯗ ꯁꯤꯁꯤ ꯂꯥꯛꯇꯣꯔꯦ ꯑꯗꯩ ꯖꯂꯀꯦꯂꯤ ꯀꯣꯅꯨꯡꯗ ꯁꯨꯃꯥꯏꯅ ꯀꯥꯊꯣꯔꯦ ꯀꯥ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯎꯅꯗꯣꯔꯝꯅꯤ ꯀꯥ ꯍꯥꯏꯕꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯩꯅꯣꯁꯤꯅ ꯁꯤꯃꯗꯤ ꯐꯖꯅ ꯉꯥꯛꯅ ꯆꯠꯅꯤꯡꯉꯦ ꯏꯁꯩ ꯌꯥꯝ ꯍꯩꯕ ꯍꯩꯇꯕꯒꯤ ꯅꯠꯇꯕ ꯊꯝꯕꯤꯔꯝꯃꯤꯕ ꯄꯣꯠꯁꯦ ꯖꯂꯀꯦꯂꯤꯁꯦ ꯁꯤꯃꯇꯪꯗꯤ ꯇꯨꯡ ꯀꯣꯏꯅ ꯇꯧꯕꯗꯣ ꯍꯌꯦꯡ ꯃꯊꯪ ꯃꯊꯪ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯥꯡꯗꯅꯕꯗꯣ ꯑꯗꯨꯃꯗꯤ ꯐꯖꯅ ꯉꯥꯛꯅ ꯆꯠꯀꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯏꯝꯄꯦꯛ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯕꯤꯀꯣꯁ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯋꯥꯡꯕ ꯊꯥꯛ ꯑꯃꯈꯛꯇ ꯑꯩꯈꯣꯏꯅꯗꯤ ꯉꯁꯥꯏ ꯏꯃꯥꯁꯤ ꯑꯅꯤꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏꯅꯗꯤ ꯚꯦꯂ꯭ꯌꯨꯗꯤ ꯌꯥꯝꯅ ꯈꯪꯉꯨꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯚꯦꯂ꯭ꯌꯨꯁꯦ ꯈꯪꯉꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯉꯁꯤ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯤꯟꯖꯔꯤꯃꯛꯁꯤꯗ ꯖꯂꯀꯦꯂꯤꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯈꯪꯖꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯅꯦꯇꯤꯚ ꯑꯦꯟ ꯀꯣꯟꯖꯔቬꯁꯟ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨꯅꯤ ꯁꯤꯟꯖꯔꯤꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ ꯈꯔꯗ ꯑꯣꯏꯔꯒꯁꯨ ꯖꯂꯀꯦꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯦ ꯈꯪꯍꯟꯖꯕꯁꯨ ꯉꯝꯖꯒꯦ ꯑꯗꯣ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯏꯁꯩ ꯊꯣꯟꯕ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯅꯁꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯏꯝꯄꯦꯛ ꯇꯤꯚꯤꯅꯁꯨ ꯀꯠꯆꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥꯏꯕꯦꯝ ꯃꯈꯥ ꯇꯥꯅ ꯏꯃꯥꯏꯕꯦꯝꯗ ꯑꯃꯨꯛ ꯍꯪꯖꯒꯦ ꯏꯃꯥꯏꯕꯦꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯖꯂꯀꯦꯂꯤꯒꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯁꯨꯝ ꯐꯥꯛꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 1970s ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯖꯂꯀꯦꯂꯤꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯊꯔꯨꯕ ꯄꯨꯡꯃꯨꯠ ꯃꯨꯠꯊꯔꯨꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛ ꯊꯦꯡꯅꯩ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯦꯖ ꯑꯃꯈꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯕꯣꯛꯁꯤ ꯍꯣꯏ ꯏꯃꯥꯏꯕꯦꯝ ꯍꯣꯏꯒꯤ ꯏꯃꯥꯁꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯀꯥꯟꯗ ꯖꯂꯀꯦꯂꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯍꯟꯈꯤꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯈꯛ ꯇꯥꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥꯏꯕꯦꯝꯗꯤ ꯍꯥꯏꯕꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯀꯣꯟꯅꯔꯒ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯗꯨꯝ ꯌꯥꯝꯅ ꯇꯣꯠꯅ ꯇꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯔꯛꯄꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯁꯨ ꯈꯪꯕꯤꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯩ ꯏꯟꯁꯤꯗꯦꯟꯁꯦꯁꯀꯤ ꯊꯦꯡꯅꯕꯤꯕ ꯌꯥꯎꯒꯦ ꯑꯗꯨ ꯃꯇꯥꯡ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯍꯛꯊꯦꯡꯅꯅꯗꯤ ꯊꯦꯡꯅꯖꯍꯧꯗ꯭ꯔꯒꯁꯨ ꯏꯃꯥ ꯍꯣꯏꯒꯤ ꯋꯥꯔꯤꯗ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯁꯤꯡ ꯏꯃꯥ ꯍꯣꯏꯒꯤ ꯀꯖꯟ ꯃꯌꯥꯝꯗꯣ ꯀꯖꯟ ꯃꯌꯥꯝ ꯏꯃꯥꯁꯤ ꯑꯉꯧꯁꯅꯥ ꯏꯃꯥꯁꯤ ꯕꯥꯔꯨꯅꯤ ꯁꯅꯥ ꯏꯃꯥꯁꯤ ꯑꯉꯧꯁꯅꯥꯁꯤꯅ ꯆꯣꯖꯥ ꯃꯍꯥꯔꯥꯖꯀꯤ ꯀꯩꯅꯣ ꯇꯧꯕ ꯏꯆꯦꯕꯦꯝꯒꯤ ꯏꯃꯥꯁꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯕꯥꯔꯨꯅꯤ ꯁꯅꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯙꯧ ꯁꯅꯥ ꯁꯝꯈꯥꯏ ꯌꯥꯏꯃꯒꯤ ꯀꯩꯅꯣꯁꯦ ꯃꯆꯥꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯑꯗꯒꯤ ꯏꯃꯥꯁꯤ ꯃꯃꯤꯡ ꯈꯔꯗꯤ ꯑꯩꯁꯨ ꯀꯥꯎꯔꯦ ꯑꯩꯈꯣꯏꯁꯤꯡꯁꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯀꯥꯟꯗ ꯄꯩꯁꯥꯁꯦ ꯈꯥꯏꯅꯩ ꯍꯥꯏ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯀꯥꯟꯗ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤꯁꯨ ꯂꯦꯞꯁ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯨ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯃꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯃꯨꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯈꯥꯏꯅꯔꯦ ꯍꯥꯏꯔꯀꯥꯟꯗꯨꯗ ꯄꯩꯁꯥꯁꯦ ꯈꯥꯏꯅꯔꯀꯥꯟꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯃꯨꯛ ꯁꯧꯒꯠꯅꯕꯁꯦ ꯍꯣꯠꯅꯔꯛꯈꯤ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯄꯣꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯂꯥꯡꯕꯝ ꯁꯅꯥꯃꯅꯤꯁꯤꯁꯨ ꯃꯥꯒꯤ ꯉꯝꯖꯕ ꯃꯇꯦꯡ ꯍꯥꯞꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯇꯦꯡ ꯄꯥꯡꯈꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯥꯖꯍꯧꯋꯤ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯅꯣꯗꯒꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯊꯣꯏꯗꯣꯛꯄ ꯀꯌꯥꯗꯤ ꯑꯗꯨꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯗꯨꯝ खरा अदम चौखटनबसे अदम होनरखी हैना ताजहवी अदो अखोइना हक्थिंगना थेंगनजाउद्रे वारीनिको इमाइना सारम वारीदा अदे मथंग मतंग तारकपदि मथंग मथंगसे अखोइगी परासी योरप मतमदसु अखोइसु दुमक खरा अदम कनो तौनरमी अदे अकोमबदा आइदी बोर्ड कनो तौवे हाबिसु बाबा अहामबदि खंगमदे अखोइन तौजबो इदम निंगमबदो हाना सुम तौगिबनिना अदबाइना तौरकांददा होजिक्सिना दुम स्पाइन तौरा अखोइना उ समथौरे हरकांदा अमु स्पाइना चौखना होनजरीसिने अदुबु मतुंग ताबा इचा इसुनसु अदमक तहौनबा अदे ज्योतिका होइदि वेरी यंग मखोइना मुक मखोइगी केनोसिना मु माना मखोइसिना लीड तौरकान तौननबगी अखोइसे खनजै हेताय थमोइदा याम कन्ना थाजबा अमसुंग
ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯧꯔꯛꯄꯁꯦ ꯊꯋꯥꯏꯕꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯃꯊꯪ ꯃꯨꯊꯈꯤꯕ ꯍꯥꯏꯁꯤ ꯇꯧꯏ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯅꯦꯅ ꯑꯩꯅ ꯇꯝꯖꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯏꯕꯦꯝ ꯇꯥꯖꯕ ꯃꯇꯝꯗꯁꯨ ꯑꯃꯁꯨꯡ ꯏꯃꯥꯏꯕꯦꯝ ꯍꯣꯏꯅ ꯃꯪꯕꯤꯔꯤꯕ ꯃꯪꯂꯥꯟꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯑꯃꯁꯨꯡ ꯖꯂꯀꯦꯂꯤꯒꯤ ꯂꯦꯒꯥꯁꯤꯁꯤꯁꯨ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯃꯛ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯈꯛ ꯑꯣꯏꯔꯦ ꯍꯥꯏꯕꯗꯤ ꯃꯁꯦ ꯂꯩ ꯃꯁꯤꯁꯦ ꯈꯛꯇꯪꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯂꯩ ꯃꯁꯤꯁꯦꯒꯤ ꯂꯟ ꯑꯣꯏꯗ꯭ꯔꯕꯅꯤ ꯂꯩꯕꯥꯛꯀꯤ ꯂꯟ ꯑꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯖꯂꯀꯦꯂꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯏꯃꯥꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯃꯥꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯔꯥꯙꯥ ꯒꯣꯕꯤꯟꯗꯁꯤ ꯂꯦꯡꯊꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇꯕꯔꯕꯤ ꯁꯦꯠꯂꯒ ꯂꯦꯡꯊꯣꯛꯄꯤꯔꯛꯑꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯇ ꯂꯦꯡꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯉꯧꯕꯁꯦ ꯍꯣꯡꯉꯀꯥꯟꯗ ꯚꯗ꯭ꯔꯆꯛꯀ ꯃꯊꯛꯁꯦ ꯂꯦꯡꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯖꯂꯀꯦꯂꯤꯒꯤ ꯏꯁꯤꯡꯁꯦ ꯆꯥꯏ ꯏꯁꯤꯡꯁꯦ ꯆꯥꯏꯕ ꯃꯇꯝꯁꯤꯗ ꯑꯕꯣꯛꯁꯤ ꯍꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯂꯥꯏꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯆꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯆꯥꯏꯒꯅ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯆꯣꯔꯣꯟꯗ ꯈꯛꯇꯪ ꯆꯥꯏꯕꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛꯁꯨ ꯊꯣꯛꯂꯛꯏ ꯑꯃꯁꯨꯡ ꯚꯗ꯭ꯔ ꯆꯀ꯭ꯔꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯂꯩꯔꯝꯃꯦ ꯍꯥꯏꯀꯣ ꯑꯕꯣꯛꯁꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯌꯥꯎꯕ ꯃꯇꯝꯁꯦ ꯃꯇꯝꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯆꯀ꯭ꯔꯁꯦ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯂꯣꯏꯅꯃꯛ ꯆꯣꯠꯂꯤ ꯀꯩꯅꯣꯒꯤ ꯏꯁꯣꯔꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯣꯏ ꯗ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯖꯣꯜ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯣꯠꯂꯤ ꯑꯗꯨꯒ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡ ꯍꯧꯖꯤꯛꯁꯦ ꯂꯩꯈꯤꯗꯔꯦꯕ ꯑꯗ ꯃꯌꯥꯝꯅꯗꯤ ꯍꯥꯏꯅꯩꯌꯦꯕꯀꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗ ꯃꯣꯏꯅ ꯍꯥꯏꯕ ꯑꯁꯇꯔ ꯇꯧꯈꯤꯕꯁꯦ ꯁꯤꯅ ꯃꯣꯏꯁꯦ ꯄꯥꯛꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯍꯥꯏꯌꯦꯕ ꯑꯗꯩ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯎꯪꯕꯁꯦ ꯍꯧꯖꯤꯛ ꯈꯣꯡꯗꯃ ꯑꯗꯨꯝ ꯆꯣꯔꯣꯟꯗꯃ ꯑꯗꯨꯝ ꯆꯣꯠꯍꯜꯂꯦꯕ ꯑꯌꯥꯝꯕ ꯉꯜꯂꯤꯉꯩꯗꯗꯤ ꯂꯣꯏꯅꯃꯛ ꯎꯔꯨ ꯂꯩꯔꯒ ꯄꯦꯔꯦ ꯀꯥꯞꯄꯒ ꯂꯣꯏꯅꯃꯛ ꯂꯥꯏꯒꯤ ꯐꯤꯖꯣꯜꯁꯤꯡꯁꯦ ꯂꯣꯏ ꯆꯣꯠꯂꯦ ꯑꯩꯈꯣꯏꯅ ꯎꯖꯍꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯆꯍꯤ ꯑꯃꯅꯤꯁꯤꯗꯤ ꯆꯣꯠꯇ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗꯗꯤ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯩꯌꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯕꯣꯠꯇ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩ ꯁꯛꯄꯒꯤ ꯑꯃ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯩ ꯑꯗꯨ ꯑꯁꯇꯔ ꯇꯧꯕꯤꯕꯁꯤꯗ ꯃꯣꯏ ꯍꯨꯠꯅꯧꯗ꯭ꯔꯦꯗꯤ ꯍꯥꯏꯖꯩꯌꯦꯕ ꯍꯨꯠꯅꯕꯗꯤ ꯇꯧꯖꯒꯦꯅ ꯃꯣꯏꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯍꯣꯏ ꯑꯗꯣ ꯀꯔꯝꯕꯅꯗꯤ ꯍꯦꯟꯅ ꯏꯃꯥꯁꯤ ꯍꯣꯏꯅꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯒ ꯂꯥꯛꯄꯅꯤꯀꯣ ꯀꯔꯝꯕꯅꯗꯤ ꯍꯦꯟꯅ ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯎꯪꯕ ꯚꯗ꯭ꯔꯆꯛꯀ ꯎꯪꯉꯒ ꯂꯥꯏ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯆꯣꯠꯄꯁꯤꯅꯗꯤ ꯍꯦꯟꯅ ꯔꯁ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯐꯝꯃꯝꯕꯗꯒꯤꯀꯣ ꯏꯁꯩ ꯁꯛꯄꯒꯤ ꯐꯝꯐꯝ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯥꯏ ꯆꯜꯂ ꯐꯝꯕ ꯌꯥꯗꯦꯕ ꯏꯁꯩ ꯁꯛꯄꯒꯤ ꯐꯝꯐꯝ ꯍꯩꯇꯛ ꯇꯧꯔ ꯐꯝꯕ ꯂꯩꯌꯦꯕ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨ ꯑꯅꯤ ꯂꯩꯇꯥꯔꯒ ꯈꯤꯇꯪ ꯋꯥꯡꯈꯠꯄ ꯃꯇꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯩꯈꯠꯂꯛꯄꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯩꯌꯦꯕ ꯑꯗꯒꯤ ꯀꯩꯅꯣꯒ ꯇꯧꯔ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯊꯣꯡ ꯑꯣꯏꯖꯔꯀꯥꯟꯗ ꯃꯁꯤꯒꯤ ꯋꯥꯀꯠꯁꯤꯁꯨ ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯃꯁꯨꯡ ꯚꯗ꯭ꯔꯆꯛꯀꯁꯦ ꯂꯩꯕ ꯉꯝꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯖꯒꯦ ꯃꯥꯁꯦ ꯏꯃꯥ ꯏꯕꯦꯝꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯃꯥ ꯏꯕꯦꯝ ꯑꯩꯅ ꯑꯃꯨꯛ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯖꯂꯀꯦꯂꯤꯒꯤ ꯏꯁꯩꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯤꯉꯣꯜ ꯄꯂꯥ ꯑꯗꯨꯒ ꯃꯧ ꯄꯂꯥꯅ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯣꯔꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯃꯧ ꯄꯂꯥ ꯁꯛꯄ ꯃꯇꯝꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗꯗꯤ ꯁꯅꯥꯈ꯭ꯌꯥ ꯑꯍꯜꯒꯤ ꯁꯪꯒꯥꯏꯗ ꯅꯣꯡꯃꯩꯕꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯟꯗ꯭ꯔ ꯂꯦꯡꯖꯤꯟꯕꯤꯔꯤꯕ ꯁꯤꯒꯤ ꯃꯥꯟꯗꯞꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛ ꯅꯤꯉꯣꯜ ꯃꯌꯥꯝꯁꯦ ꯆꯠꯂꯀꯥꯟꯗ ꯑꯃꯨꯛ ꯁꯤꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯀꯩꯅꯣꯒꯤ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯟꯗ꯭ꯔꯒꯤ ꯃꯥꯒꯤ ꯁꯪꯒꯥꯏꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀோ ꯑꯃꯨꯛ ꯖꯂꯀꯦꯂꯤꯁꯦ ꯁꯛꯑꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯟꯅ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯦ ꯍꯥꯏ ꯑꯗꯣ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯔꯤꯅ ꯑꯣꯏꯒꯗꯣꯏꯅꯣ ꯃꯁꯤ ꯔꯤꯚꯥꯏꯚ ꯇꯧꯕꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯇꯤ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯔꯤꯚꯥꯏꯚ ꯇꯧꯕꯒꯤ ꯃꯣꯠꯁꯦ ꯑꯩꯈꯣꯏ ꯁꯅꯥꯏꯕꯦꯝ ꯍꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯅꯣꯗ ꯗꯨꯝꯕ꯭ꯔꯥꯁꯤꯡꯒꯤ ꯀꯥꯡꯕꯨꯅ ꯇꯧꯔꯛꯇ꯭ꯔꯕꯗꯒꯤ ꯀꯩꯅꯣꯅ ꯃꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯏꯟꯇꯔꯦꯁ ꯂꯩꯇꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯕꯤꯅꯕ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯣꯛꯈꯤꯕꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒ ꯁꯛꯄꯁꯦ ꯊꯦꯡꯅꯖꯈꯤ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗ ꯑꯗꯨꯒ ꯆꯠꯂꯒ ꯒꯣꯕꯤꯟꯗꯗ ꯁꯛꯎꯔꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯨꯝ ꯅꯥꯀꯟꯗ ꯔꯥꯖꯥ ꯗꯨꯝꯕ꯭ꯔꯥꯒꯤꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯒꯣꯕꯤꯟꯗꯒꯤ ꯑꯅꯤꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯖꯂꯀꯦꯂꯤ ꯑꯅꯤ ꯁꯛꯑꯦꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯊꯦꯡꯅꯖꯈꯤ ꯑꯗꯨꯒ ꯀꯨꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣই ꯏꯙꯧ ꯗꯨꯝꯕ꯭ꯔꯥꯁꯤꯡꯒꯤꯗ ꯇꯧꯈꯤꯗꯕꯁꯤ ꯃꯣꯏꯒꯤꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯣꯏꯁꯤ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯂꯤ ꯈꯔ ꯇꯧꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯇꯧꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯆꯤꯡꯅꯖꯩ ꯑꯗꯣ ꯇꯧ ꯍꯥꯏꯔꯨꯔꯒꯗꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦꯀꯣ
ꯄꯣꯠ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯃꯍꯥꯔꯥꯖ ꯑꯗꯨꯗꯥꯏ ꯀꯩꯝꯇ ꯑꯩꯈꯣꯏ ꯁꯅꯥ ꯀꯂꯥ ꯑꯗꯨ ꯀꯩꯝ ꯅꯠꯇꯕꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯅꯦꯀꯣ ꯁꯤ ꯑꯉꯝꯕ ꯈꯤꯇꯪ ꯉꯝꯕ ꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯀꯥꯟꯗꯅꯦ ꯈꯤꯇꯪ ꯍꯦꯟꯅ ꯄꯨꯈꯠꯅꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩꯈꯣꯏ ꯈꯛꯇꯅ ꯌꯥꯔꯛꯇꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯆꯨꯝꯕꯅꯤ ꯃꯥꯁꯤ ꯑꯩꯈꯣꯏ ꯉꯛꯇ ꯅꯠꯇꯦ ꯁꯨꯝ ꯌꯥꯔꯛꯇꯦ ꯇꯧꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯌꯥꯝ ꯃꯥꯅꯦ ꯐꯖꯕ ꯃꯥꯅꯦ ꯀꯩꯅꯣꯅꯦ ꯁꯤꯒꯤꯁꯦ ꯁꯤ ꯃꯇꯝꯗ ꯄꯥꯝꯃꯦ ꯑꯩꯒꯤ ꯃꯣꯠꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯝꯄꯦꯛ ꯇꯤꯚꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯅꯥꯀꯣꯡꯗꯁꯨ ꯌꯧꯍꯟꯖꯕꯁꯨ ꯉꯝꯖꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯏꯃꯥꯏꯕꯦꯝ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯅꯦ ꯍꯥꯏꯕꯗꯤ ꯏꯃꯥꯁꯤ ꯍꯣꯏꯁꯨ ꯃꯌꯥꯝ ꯂꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯑꯗꯒꯤ ꯑꯕꯣꯛꯁꯤꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯤ ꯏꯃꯥꯏꯕꯦꯝꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯤꯀꯣ ꯑꯗꯣ ꯑꯩꯅ ꯏꯃꯥꯏꯕꯦꯝꯗ ꯍꯪꯖꯒꯦ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯔꯀꯥꯟꯗ ꯖꯂꯀꯦꯂꯤꯁꯦ ꯍꯥꯏꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯨꯠꯇꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤ ꯀꯔꯤ ꯊꯕꯛꯁꯤꯡꯁꯨ ꯏꯃꯥꯁꯤꯅꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯄꯨꯂꯞ ꯄꯨꯟꯓꯜꯂꯀꯥꯟꯗ ꯃꯨꯠꯇꯅꯕ ꯀꯂꯦꯛꯇꯤꯚ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯑꯦꯐꯔꯠꯇꯤ ꯊꯥꯗꯔꯒꯗꯤ ꯖꯂꯀꯦꯂꯤꯁꯦ ꯇꯨꯡ ꯀꯣꯏꯅ ꯖꯦꯅꯦꯔꯦꯁꯟꯁ ꯑꯥꯐꯇꯔ ꯖꯦꯅꯦꯔꯦꯁꯟꯁ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯌꯨ ꯈ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯏꯟꯇꯔꯦꯁ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯏꯟꯇꯔꯦꯁ ꯍꯥꯏꯕꯁꯤꯃꯁꯨ ꯃꯁꯥꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯅ ꯏꯟꯇꯔꯦꯁ ꯑꯣꯏꯅ ꯌꯥꯎꯖꯔꯤꯕꯅꯤ ꯏꯟꯇꯔꯦꯁ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒ ꯄꯣꯛꯃꯤꯟꯅꯖꯕꯗ ꯂꯩꯔꯤ ꯑꯗꯨ ꯃꯣꯏ ꯏꯟꯇꯔꯦꯁ ꯂꯩꯇꯗꯤ ꯌꯥꯎꯗꯦ ꯑꯗꯒꯤ ꯁꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯑꯦꯐꯔꯠ ꯍꯥꯏꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯦꯐꯔꯠꯁꯤ ꯂꯩꯇꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤ ꯀꯩꯅꯣꯁꯤꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯆꯞ ꯆꯥꯅ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯃꯨꯠꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯦꯕ ꯑꯗꯨꯒ ꯃꯨꯠꯁꯨ ꯃꯨꯠꯇꯅꯕꯁꯨ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯗꯁꯨ ꯑꯩꯈꯣꯏ ꯁꯤꯟꯅꯖꯔꯝꯒꯅꯤ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨ 5-6ꯇꯅꯁꯨ ꯌꯥꯗꯦ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯀꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯡ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩ ꯃꯤꯇꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯁꯤ ꯂꯩ ꯁꯨꯃꯥꯏꯅ ꯃꯨꯠꯇꯅꯕꯁꯦ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯣꯠ ꯑꯃꯁꯨ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯩ ꯏꯇꯣꯝꯇꯒꯤ ꯃꯣꯠꯅ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯁꯤꯒꯤꯁꯦ ꯇꯥꯛꯄꯤꯌꯨ ꯀꯀꯥꯒꯤꯗꯤ ꯁꯅꯥ ꯂꯩꯔꯤꯅꯦ ꯍꯣꯏ ꯍꯣꯏ ꯁꯈꯥꯏꯒꯤ ꯃꯥꯄꯣꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯧꯔꯒ ꯃꯤꯇꯤꯡ ꯇꯧꯗꯅ ꯁꯤ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯍꯥꯏꯅ ꯃꯤꯇꯤꯡꯒ ꯌꯥꯝ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯩꯗ ꯑꯗꯨꯝ ꯇꯧꯖꯕꯗ ꯍꯣꯏ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤꯅꯦ ꯀꯧꯔꯒ ꯁꯈꯥꯏ ꯃꯥꯄꯣꯠꯇ ꯃꯤꯇꯤꯡ ꯇꯧꯗꯅ ꯁꯤ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯍꯣꯏ ꯑꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯄꯨꯁꯤꯃꯗꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯄꯨꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯃꯄꯨꯅꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯣꯠꯅꯕ ꯇꯥꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯁꯤ ꯑꯩ ꯏꯊꯟꯗꯅ ꯊꯥꯗꯣꯛ ꯇꯥꯔꯒꯗꯤ ꯀꯅꯥꯅꯁꯨ ꯉꯝꯃꯣꯏ ꯏꯇꯣꯝꯇꯒꯤ ꯊꯕꯛ ꯅꯠꯇꯦꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯗꯤ ꯑꯩꯅ ꯑꯗꯨ ꯇꯧꯁꯦ ꯍꯥꯏꯔꯒ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯌꯥꯅꯤꯡꯗꯕ ꯂꯥꯛꯑꯒꯗꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯇꯥꯔꯦ ꯗꯦꯟ ꯑꯥꯐꯇꯔ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯃꯊꯪ ꯂꯧꯈꯠꯂꯀꯥꯟꯗ ꯗꯤꯁꯤꯖꯟ ꯂꯧꯔ ꯃꯇꯨꯡꯗ ꯄ꯭ꯂꯥꯟꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯆꯣꯞ ꯑꯥꯎꯠ ꯇꯧꯔꯀꯥꯟꯗ ꯀꯩꯗꯧꯁꯤ ꯃꯁꯤ ꯃꯨꯠꯇꯅꯕꯗꯤ ꯑꯩꯈꯣꯏ ꯇꯧꯔꯝꯁꯤ ꯍꯥꯏꯕꯗꯨꯃꯗꯤ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯨꯠꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯗꯤ ꯊꯥꯗꯣꯛꯄ ꯇꯥꯔꯦ ꯇꯧꯔꯤꯕꯁꯦ ꯑꯗꯨꯒ ꯏꯟꯇꯔꯦꯁ ꯍꯥꯏꯕꯗꯨꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒ ꯁ꯭ꯇꯗꯤ ꯑꯣꯏꯕꯁꯦ ꯁ꯭ꯇꯗꯤ ꯑꯣꯏꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅꯗꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯏꯁꯥꯅꯗꯤ ꯏꯟꯇꯔꯦꯁ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣই ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯏꯁꯩꯗꯨ ꯁꯛꯎꯔ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯃꯈꯣꯏꯒꯤꯗꯨꯅ ꯑꯇꯣꯞꯄ ꯐꯦꯅꯣꯃꯤꯅꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃ ꯑꯣꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯤꯅ ꯑꯃꯨꯛ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯑꯩꯈꯣꯏꯗ ꯂꯩꯍꯜꯂꯦꯕ ꯀꯟꯖꯔቬꯁꯟꯒꯤ ꯃꯥꯁꯦ ꯀꯟꯖꯔቭ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯤ ꯑꯩꯈꯣꯏ ꯊꯝꯗꯕ ꯌꯥꯗꯦ ꯇꯧꯗꯕ ꯌꯥꯗꯦ ꯃꯁꯤꯒꯤꯁꯤ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯂꯦꯡꯕꯤꯔꯛꯎ ꯑꯗꯨꯒ ꯁꯤ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯍꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯍꯣꯏ ꯈꯤꯇꯪ ꯑꯃ ꯃꯄꯨ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯏꯃꯥꯏꯕꯦꯝꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯏꯃꯥꯏꯕꯦꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕ ꯃꯇꯝꯗ ꯖꯂꯀꯦꯂꯤꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯍꯦꯛ ꯄꯥꯛꯅ ꯁꯛꯄ ꯉꯝꯅꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯂꯨꯕꯒꯤ ꯃꯑꯣꯡ ꯑꯃꯈꯛ ꯇꯧꯋꯤ ꯏꯃꯥꯏꯕꯦꯝ ꯖꯂꯀꯦꯂꯤꯒꯤ ꯏꯁꯩꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯉꯁꯥꯏ ꯑꯗꯨꯝ ꯍꯥꯏꯖꯈꯤꯗꯨꯅꯤ ꯖꯂꯀꯦꯂꯤꯗꯤ ꯏꯁꯩ ꯆꯥꯏꯅꯔꯀꯥꯟꯗ ꯁꯥꯟꯅꯕꯅꯦꯅ ꯑꯗꯨꯝ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯏꯃꯥꯏꯕꯦꯝ ꯑꯗꯣ ꯏꯁꯤꯡ ꯁꯥꯟꯅꯕꯗꯣ ꯑꯗꯣ ꯑꯩꯅ ꯑꯇꯩ ꯕꯤꯅꯥꯕꯣꯟꯒꯁꯤꯗꯤ ꯌꯥꯝ ꯁꯥꯕꯅꯤꯅꯀꯣ ꯃꯣꯏꯁꯤ ꯏꯁꯤꯡ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯁꯥꯟꯅꯕꯁꯤ ꯆꯥꯎꯅ ꯔꯁꯁꯦ ꯏꯁꯩꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯒꯣꯁꯇ ꯀꯔꯤꯒꯥꯁꯤ ꯂꯣꯏ ꯂꯩꯔ ꯔꯥꯁꯒꯥꯁꯦ ꯂꯩꯔꯀꯥꯟꯗ ꯖꯂꯀꯦꯂꯤꯒꯤ ꯔꯁꯁꯤꯗꯤ ꯎꯗꯕꯗꯒꯤꯗꯤ ꯔꯁꯤꯡ ꯃꯍꯥꯔꯥꯖꯅ ꯁꯤ ꯃꯁꯤ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯊꯥꯝ ꯂꯩꯔꯤꯕꯁꯤꯡꯁꯦ
ꯀꯧꯔꯀꯥꯟꯗ ꯃꯣꯏꯁꯤꯡꯁꯦ ꯏꯁꯩ ꯁꯛꯍꯟꯒꯦ ꯍꯥꯏꯗꯅ ꯍꯩꯗꯤ ꯍꯩꯇꯕ ꯏꯁꯩꯗꯤ ꯏꯁꯩ ꯁꯛꯄꯤ ꯅꯠꯇꯕꯅꯤ나 ꯑꯗꯨꯕꯨ ꯁꯛꯄ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯏꯅꯦꯝꯁꯤ ꯍꯣꯏ ꯏꯁꯩ ꯁꯛꯑꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯁꯩ ꯁꯛꯑꯀꯥꯟꯗ ꯏꯁꯩ ꯁꯛꯄꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯩꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯖꯣꯇꯤꯀꯥ ꯈꯤꯇꯪ ꯈꯤꯇꯪ ꯁꯛꯑꯝꯃꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯣ ꯑꯇꯩꯗꯤ ꯑꯗꯨꯝ ꯏꯜꯂꯛꯄ ꯍꯥꯏꯗꯨꯅꯦ ꯑꯗꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯨꯀꯣꯛꯄꯤ ꯄꯂꯥ ꯍꯥꯏꯗꯅ ꯂꯨ ꯀꯣꯛꯑꯒ ꯃꯅꯥ ꯍꯨꯠꯄꯗꯣ ꯑꯗꯩꯗ ꯂꯨꯀꯣꯛꯄꯤ ꯄꯂꯥ ꯍꯥꯏꯅ ꯃꯟꯗꯤꯂꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯁꯨꯗ ꯑꯩ ꯌꯦꯡꯕꯗ ꯃꯤꯁꯤꯗ ꯎ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯌꯦꯡꯉꯦ ꯑꯗꯩꯗꯨꯗ ꯏꯅꯦꯝꯁꯤ ꯍꯣꯏꯁꯨ ꯏꯁꯩ ꯁꯛꯄꯗ ꯃꯌꯥꯝꯅ ꯗꯨꯍꯥꯔꯁꯤꯅ ꯇꯧꯔꯤꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯗꯨꯅ ꯗꯨꯍꯥꯔ ꯆꯠꯄꯗ ꯏꯅꯦꯝꯁꯤꯅ ꯏꯁꯩꯁꯦ ꯃꯥꯅ ꯍꯦꯟꯈꯤ ꯇꯥꯔꯦꯅ ꯍꯨꯏ ꯈꯣꯡꯉꯒ ꯁꯛꯑꯦ ꯑꯗꯨ ꯍꯨꯏ ꯈꯣꯡꯕꯤ ꯍꯥꯏꯅ ꯐꯥꯎꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯅ ꯏꯁꯩꯁꯦ ꯁꯨꯝ ꯌꯥꯎꯔꯛꯄ ꯑꯗꯣ ꯏꯁꯩꯗ ꯖꯂꯀꯦꯂꯤꯗꯤ ꯌꯥꯎꯕ ꯅꯠꯇꯦ ꯏꯃꯥ ꯍꯣꯏ ꯁꯛꯄꯗ ꯁꯨꯝ ꯇꯥꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯖꯂꯀꯦꯂꯤꯒꯤ ꯔꯣꯁꯁꯦ ꯌꯥꯝꯅ ꯐꯖꯕ ꯔꯣꯁ ꯉꯥꯛꯇ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕꯗꯤ ꯑꯇꯩ ꯏꯁꯩꯗ ꯌꯥꯎꯗꯕ ꯃꯍꯥꯔꯥꯖꯁꯤꯡꯒꯤ ꯔꯆꯅꯥ ꯌꯥꯎꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯅꯦꯅ ꯈꯜꯂꯀꯥꯟꯗ ꯁꯛꯆꯩ ꯔꯥꯙꯥ ꯒꯣꯕꯤꯟꯗꯒꯤ ꯂꯤꯂꯥꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯣꯏ ꯈꯪꯉꯩꯀꯣ ꯑꯗꯣ ꯆꯨꯔꯥꯆꯥꯟꯗꯒ ꯕꯣꯙꯆꯟꯗ꯭ꯔ ꯐꯥꯎ ꯌꯥꯎꯔꯤ ꯑꯩꯅ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯦꯝꯒꯤꯁꯨ ꯃꯥꯒꯤꯁꯨ ꯍꯥꯄꯛꯅꯕ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯁꯥ ꯂꯩꯔꯤꯕꯅꯤꯅ ꯃꯁꯥ ꯍꯤꯡꯉꯤꯕꯅꯤ나 ꯍꯥꯏꯗꯤ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔ ꯂꯩꯍꯧꯔꯅꯤ ꯑꯩꯅ ꯍꯟꯅꯨꯔ ꯁꯤꯈ꯭ꯔꯅꯤ ꯑꯗꯨ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯇꯝꯃꯕꯤ ꯖꯥꯠꯁꯦ ꯍꯥꯏꯕ ꯏꯁꯩꯁꯦ ꯃꯁꯤꯁꯤꯗ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯍꯥꯞꯄ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯏꯔꯒ ꯊꯝꯃꯝꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯑꯩꯁꯦ ꯏꯕ ꯌꯥꯝ ꯄꯥꯝꯃꯝꯃꯦ ꯂꯥꯏꯔꯤꯛꯀ ꯐꯣꯡꯗꯅ ꯇꯧꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛꯇꯣ ꯄꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯝꯇ ꯉꯝꯗ꯭ꯔꯦ ꯃꯤꯠꯁꯨ ꯅꯥꯁꯨ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯍꯛꯆꯥꯡꯁꯨ ꯄꯥꯡꯒꯜ ꯁꯣꯜꯂꯝꯅꯤꯅ ꯑꯗꯨ ꯉꯝꯃꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯃꯛꯄꯨ ꯂꯥꯏꯟ ꯑꯃꯈꯛꯇꯪꯗꯤ ꯑꯩ ꯑꯣꯖꯥꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯗꯣ ꯂꯥꯏꯟ ꯑꯃꯈꯛꯇꯪꯗꯤ ꯕꯦꯡꯒꯣꯂꯤꯅ ꯏꯔꯀꯥꯟꯗ ꯑꯩꯁꯦ ꯕꯦꯡꯒꯣꯂꯤꯁꯨ ꯈꯔ ꯁꯨꯝ ꯈꯪꯒꯨꯝ ꯇꯧꯋꯦ ꯑꯗꯨꯅ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯃꯍꯥꯔꯥꯖꯀꯤꯁꯨ ꯍꯥꯞꯀꯦ ꯇꯧꯕꯗ ꯁꯤꯗ꯭ꯔꯤꯕꯅꯤꯅ ꯃꯗꯨ ꯍꯥꯞꯄ ꯇꯧꯍꯣꯏꯗ ꯃꯥꯜꯂꯦꯅ ꯈꯜꯂꯒ ꯑꯩꯅ ꯑꯗꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯁꯦꯝꯒꯠꯄꯗ ꯑꯩꯅ ꯍꯥꯞꯆꯟꯕꯗꯤ ꯌꯥꯄꯣꯟꯇꯦ ꯃꯌꯦꯛ ꯍꯣꯡꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯤꯌꯣꯝ ꯑꯃ ꯍꯥꯟꯅ ꯂꯩ ꯃꯤꯇꯩꯔꯣꯟꯗ ꯑꯔꯊ ꯍꯟꯗꯣꯛꯑꯒ ꯏꯁꯩ ꯌꯥꯝ ꯁꯛꯏꯗꯅ ꯑꯗꯨ ꯃꯤꯇꯩꯔꯣꯟꯗ ꯁꯛꯄ ꯌꯥꯗꯦ ꯁꯤ ꯃꯌꯦꯛ ꯁꯤꯗꯪ ꯁꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯂꯩꯕꯅꯤꯅ ꯔꯆꯅꯥ ꯅꯤꯡꯊꯧꯔꯣꯟ ꯃꯌꯥꯝꯒꯤꯁꯤ ꯊꯥꯔꯛꯑꯒ ꯑꯀꯣꯝꯕꯗ ꯐꯪꯈꯤꯕ ꯅꯤꯡꯊꯧ ꯁꯤꯖꯨꯔ ꯕꯨꯙꯆꯟꯗ꯭ꯔꯗ ꯂꯣꯏꯁꯤꯜꯂꯤꯕ ꯃꯀꯣꯛꯇꯒꯤ ꯁꯤꯖꯨꯔ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯃꯔꯤꯡ ꯃꯃꯤꯡꯗꯣ ꯂꯣꯏ ꯊꯥꯔꯛꯏ ꯃꯧꯒꯤ ꯁꯛꯄꯗꯤ ꯃꯣꯏꯗꯤ ꯀꯩꯅꯣ ꯖꯨꯂꯣꯟꯒꯤ ꯏꯁꯩꯗꯧꯅ ꯑꯗꯨꯝ ꯁꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯟꯒꯤꯁꯤꯗꯤ ꯁꯤꯖꯨꯔ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯔꯣꯆꯅꯥꯗꯣ ꯂꯣꯏ ꯊꯥꯗꯅ ꯅꯥꯇꯨꯝ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯕꯗꯣ ꯃꯗꯨꯅ ꯇꯝꯕꯤꯔꯝꯃꯤ ꯑꯗꯒꯤ ꯅꯥꯇꯨꯝꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯍꯜ ꯂꯩꯅ ꯑꯃ ꯑꯣꯖꯥ ꯏꯕꯣꯍꯜꯗꯨꯅ ꯑꯗꯨꯝ ꯇꯝꯕꯤ ꯄꯥꯔꯤꯖꯥꯠ ꯍꯥꯏꯅ ꯑꯃꯒ ꯅꯥꯎꯔꯦꯝꯈꯣꯡꯗꯒꯤ ꯑꯗꯨꯅ ꯇꯝꯕꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯖꯂꯀꯦꯂꯤ ꯂꯤꯂꯥꯁꯦ ꯏꯁꯩꯁꯦ ꯑꯗꯨꯅ ꯃꯧꯒꯤꯗꯤ ꯃꯧ ꯑꯃꯅ ꯍꯥꯏꯌꯦ ꯁꯨꯝ ꯀꯣꯅꯨꯡꯁꯤ ꯁꯛꯄꯗ ꯑꯗꯨ ꯀꯨꯏꯅ ꯁꯛꯏꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏ ꯑꯩꯅ ꯍꯥꯏ ꯏꯕꯦꯝꯃ ꯏꯅꯝꯁꯤ ꯀꯧꯗ꯭ꯔꯥ ꯏꯃꯥꯁꯤ ꯀꯧꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯛꯏꯕ ꯏꯁꯩꯁꯤꯗꯤ ꯁꯤꯖꯨꯔ ꯃꯌꯥꯝ ꯊꯣꯛꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯔꯣꯆꯅꯥꯁꯤ ꯂꯣꯏꯅ ꯊꯥꯔꯒ ꯁꯛꯄꯅꯤ ꯏꯅꯝꯁꯤ ꯑꯣꯏꯅ ꯁꯛꯄꯗꯨꯗꯤ ꯖꯨꯂꯣꯟꯒꯤ ꯏꯁꯩꯗꯧꯅ ꯁꯛꯄꯅꯤ ꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯔꯣꯆꯅꯥ ꯊꯥꯕ ꯂꯣꯏꯅ ꯊꯥꯔꯒ ꯑꯔꯣꯏꯕꯗ ꯄꯥꯟꯕ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯗ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯨꯅꯕ ꯊꯥꯗ ꯌꯥꯗꯦ ꯆꯨꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯕꯣꯛꯁꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯦ ꯑꯕꯣꯛꯁꯤ ꯖꯂꯀꯦꯂꯤꯒꯤ ꯏꯁꯩ ꯊꯣꯟꯕꯁꯨ ꯀꯨꯏꯔꯦ ꯑꯕꯣꯛꯁꯤ ꯀꯩꯅೋ ꯊꯧꯒꯟ ꯐꯪꯕꯤꯔꯛꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯕꯣꯛꯁꯦ ꯁꯤꯒꯤꯁꯤꯗ ꯑꯕꯣꯛꯁꯤ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯦ ꯂꯦꯝꯁꯤꯁꯦ ꯃꯔꯛꯁꯤꯗ ꯑꯍꯥꯟꯕꯗ ꯀꯅꯥ ꯅꯤꯡꯁꯤꯡꯕꯤ ꯃꯤꯡ ꯀꯅꯥ ꯄꯟꯕꯤꯅꯤꯡꯉꯦ ꯑꯕꯣꯛꯁꯦ ꯃꯤꯡ ꯀꯅꯥ ꯏꯅꯦꯝꯁꯤ ꯑꯉꯧꯁꯅꯥ ꯍꯥꯏꯗꯅ ꯃꯣꯏꯔꯥꯡꯈꯣꯝꯗ ꯑꯃ ꯏꯕꯦꯝꯃꯒꯤ ꯏꯃꯥꯁꯤꯗꯣ ꯑꯗꯨꯅꯦ ꯑꯗꯒꯤ ꯀꯩꯅꯣ ꯔꯥꯙꯥ ꯁꯅꯥ ꯍꯥꯏꯅ ꯑꯃꯒ ꯁꯂꯥꯝ ꯒꯝꯚꯤꯔꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯒ ꯃꯣꯏ ꯅꯤꯡꯊꯧꯔꯣꯟ ꯏꯅꯦꯝꯁꯤꯡꯁꯤꯅ ꯃꯊꯪ ꯍꯜꯂꯛꯄꯗ ꯔꯥꯙꯥ ꯁꯅꯥꯅ ꯑꯃꯨꯛ ꯍꯜꯂꯦ ꯑꯍꯥꯟꯕꯗ ꯏꯅꯦꯝꯁꯤ ꯑꯉꯧꯁꯅꯥꯁꯤꯡꯅ ꯍꯜꯂꯝꯃꯤ ꯑꯇꯩꯅ ꯍꯟꯕ ꯌꯥꯗꯕ ꯅꯤꯡꯊꯧ ꯃꯆꯥ ꯏꯕꯦꯝꯃ ꯅꯠꯇꯗꯤ ꯑꯗꯒꯤ ꯔꯥꯙꯥ ꯁꯅꯥ ꯁꯂꯥꯝ ꯒꯝꯚꯤꯔꯒꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯜꯂꯦ ꯑꯗꯒꯤꯗꯤ ꯍꯟꯕꯤꯅꯕ ꯂꯩꯇꯗꯅ
kanana handege kanana handege tau pada aina koi hujik pali ba tampasana jo ade be manang bo chei khara halu ne na nem chi ma yam de loi thup phre ha de nem chi ai di ne Saya ama katang di halam. Saya ama katang di halam memang. Diabetes na dan kuine pampaya de sanaton bi ne ka champaki be mana pokok mana inau be ma ka champaki sanaton bi halan bi yo na aina sat na hairu ka uji ki sanaton bi na dum hali ko ben de ki sim atai atop na khudaki mi na jo han be ya de masai be mana dum han ka dong du haran na som de layman at try bema layman ang layman at hasal adum ba so ning dau ga yam na khoi dai hena nak na ba thi go do ba ai di raja dumbra sing songai ai ma songkam cha smai na smoi dhal dagi thi ra ka da ba yam nuai se ma si se di yung ma to ma ni pa sing na sắc quá ra các bạn hay là cái cái này coi vậy xây bộ khai lừa thì ở đây bộ anh xin là xây đi hay cho anh làm đi hay về mà đang bộ hay nó sống khai cái thâu quan tàu cái gì khai cái sống gì cái hay ra đấy hai bên đi masi maksu ko gi Jalakeli gi masi xây quay gì rồi cái xây khi mà tao cái xe này mình hay cái xây là thế masi mak na Jalakeli gi magun se ama oi ni hai ba ta bok se sing đó mình thấu luôn mày ăn cái rốt sana đó ôi thà ra cả cái gì chỉ bút ra ra đó rồi xài lên yam nuai se abok se ama thang da imai bem dong lak chige imai bem ma hozik imai bem na supan be ki imai bem ge kaino se lyric se khoina ai na su yam thi phang ju phang gi dre to imai bem pa ge na thi be se imai bem ma ge hozik ningsing lu da Jalakeli hadna ko gi lyric ama phong do ise sigi se imai bem kadai da ga di phang gani kari gi no have di Jalakeli se mutna ba gi damak ta imai bem na hozik khut thabi ra kana thambiram ba se khoi gi di amna chong bulan ama khak ni haijege sigi matang da su hai bi kadai da ga di lai ba ga di phang gani si kadai di lai ba phang dong man re lai tre ado ama khak ti copy am di pure e ba asi di jotika da pi bane asi la ho ra kan da ingon da ama khak le da yamna sunu ngai je amna tang na phang ba dugum balan ama khak ni su khanjege imasi makhata na muk aina muk khangjaning ba se khoi gi Jalakeli si da hoi isai sakadori ba mayam si di lem si je mayam na adumaina oigadori bani haba tare ko aduga sigi marak sida haba tare akoina aina sum khangja matam da khogi pung thin ba ani yaugani hai aduga ani yau adagi kama sai sakwa masai bem sing ru hai ta bani mayai da leng chan da tani do adu waja ani yau du har sai yam ba do za ma du har do waja ma waja sing tu na dong khum bi ba atai khulak da gi la sing do hai ta bang ha tani do to masai bem na mayai da leng chan da tani adu no waja ani do na mo amana waja mana mo halaka khome som do har na khome adu ma ai tau lo bi chik na maro mari khar ka thok ba nào xin mau xin thâu ra cái mỗi ngày cũng chắc sẽ phải sử dụng yam nungai je ok abuk se do khon pang ba na ama yaw ri se kana khon pang ba na ama yaw ri se ma se karam boy ma gi ma thau se ke khon pang ba sina be ma lei ma na tra lei ma si jo han loi ba han loi ba khara guru jon sing jo ma phang khara chào ba adugi ma sa sing jadi khong bang chase bang se paya de kiron bala na admana oiri ado kiron bala se han badi aina halle ado mingo da aina indon thokpa ado na mai mathak ta ai ka ba ya da ba ado na khoi phambam si so ba aina heta phamma ka da mai manak ta heta phamma gi ha ba ya di mathak manau nai na hallaman mathak manau nai na bebar matung ina phamme ado mai tor ka da inde bem kiran bala so inem si gai sei yam phaja sei ado ma di da kun da na ya malai ado bu Jalakeli nang na badi ma se thol ka da thogal gi da mot ado inem si sangkai da kau ga wajai bu han loi cái nó Paris cha hỏi cái hồi cái em chỉ sang cái mà rằng con cái tâm đi rồi mình đi quên cái tụi mày này yêu ta tâm vào đấy cái phao với bạn này bạn đó có tâm vào đó phao chọn tên môi nó pung quần vào đi ngã lên cái môi mèo thì sẽ im sạc cái này mùng wow mùng đua cái này chào mùng thắc cái này ngã lên sẽ im sạc cái này à đấy tôi ta sẽ tôi tụi phao với bạn này ngồi ado imase Jalakeli gi khoi kalen gi purnima nu mit sida khoina tawgu do thok khoina di khangjare ko haibadi hoi lem si je mayam se mapam da la akanda
tangai kiraga mafam da la kan da haba tare Sri Radha Govinda gi thogal se Jalakeli gi isai sne tawbu dori ne hadna ado magi entire process haba tare noma se sida khuna Jalakeli se pangthok ko doriba thoram mayam se sidi kari kari na hobu gi amtang takpi mase Jalakeli se thangai seng badi sumlagi kan narsing mahal ga mari le na ba pokpham sibam adagi magi songai am gi da mung toro me ado khara bera tong na re to ka do male aduga mafam ahum simbadi soidana dum leini ahum aduga kangla da ma aduga narsing mahal gi ada pokpham ama sawu man dei bdo aduga ha mabudo man ang tilika adu madu dang ahum sidang di soidana ba dum taw mai pokpa numit siba numit adu mai na do kai gumba tam da su suppose inem si je nonga kare na khalle dana inem si gi imung duna ai koi gi swara che dai sei saw law hai radi nupa pala do sak lo ra koi sei aduga adu loiraga mu bai nupa pala du chang ka da mu loi challe ado ayam bana budi akoi asiba pudi mak ta chapanate masana pamam bagi oina mai macha masu singna ai khoi ta Jalakeli ka piu phiroi da kat piu admai to ka da kaura abadi challe ado atang ba kai de ne duna barabar yauram ba khuding mangna Jalakeli di mi su yam yame aduga matam du yam sang lo bani na cha ising cha da na sum lei bado nungai ta bani na kaya di kau de sara tha gumba da di aduga marak ta kai gumba tha gi din da ba gumba chahi gi din da ba gumba adu matam da adum kali khoi ma gi din da nu mi da su akoi na kali mai de Jalakeli se to kan adi hadi Jalakeli da yaubiram mi ba Jalakeli se mapung oina yaubiram ba dung ba leima sije mayam sina nonga gi ba matam da mkhoi gi mogi karma tor kuma tam da Jalakeli se dong kat pe ado emai bem aina khangjening ba se khoi gi maitai gi wena chatna bi da haiba tare khoi gi mi leita matam da khoi ake amau gi phije chaksa se kaisu setna de nupi we sing sina mayek nai ba gut sibok chahi ama bo sete sirasu sina Jalakeli tongdore adi sumaina amu wana taba ngau ba gi du kana lamdang khulak se hapa lamdang khulak si so amuka akhoina hapa duga atei sana na hapa ga amu mana de mai mana de ado mayek chuba chuda ba la adana lamdang khulak se kano gi lin ji ne ngak tagi na kok tagi na mamai bau da thopa mayek to aduna laur ka da sembani hai adu mayek ama tongan le ba adu mayek to mi top na asigi ari aina illiba lamdang khulak se atopa manang in ba ya de ba ibe masana to bi hoye khoina tongan na ma adegi di jotika hoina mu ilapana lamdang khulak ti oraga mayek ama adumai tawraga lamdang khulak ti Jalakeli nim se loina ma hape ado hapte hapa kanda mayek to mana deba kara kanu gi khena ba le ado mayek achuba chuda ba ado asuba sina akhoina hoji kanam ta yaw mi ma si kanu dang waramani ibem sana to bi ga ai ga dang waramani atai di kanu lamdang khulak ti weraga mayek to mana da mayek ma ba yam ngai se masi abuk si yam ngai se emai be makhata na mu emai be de ge na mu khangjening se emai be makhoi gi Jalakeli sida masai su khoi gurujon mayam na su takpi gi matam da khoi gi lamchat bebar haiba se khoi gi tongan ba konung na chatnei lamchat bebar haiba se mak to khwai gi awang lamchat bebar amakhak me haiba tar common people amakhak na su tam ba de yam na wa ba du lamchat bebar amakhak ne ar Jalakeli gi yam na fazaba amakhak khoi na sum thijan jarubu matam da sum khangjarak ba se khoi gi isai han ba se kathuk na bagi chatna bi ama kaksu dumai leiram me haidna dumai taje haitai sigi matang se kari webino kamai tapna ding matang da haibi kadi gumba koi Jalakeli hai simakta bu tamba yaut dana ayam matam sak to nu mit se su hekta jau lang na tawla kan kesalaga koi lem se je lenga ga yaubi ba se asi su ayam ba oi masigi sida kadi gumba kana gumba magi akoi se suppose aina dwar ja tore na hai ai thak thong bu na ma se khangong dan lengselak pa tar ga di aina som na kan tawbiro jibem na tawbiro oi ichem sin tawbiro haidana admain tawra kan da tongna bagi bebhar chi loncha se dum yawi yawda banate ado admain tawdana oja si ngmana kano si lakpa matam sida khangong dana lengak matam da di mai mathak thong bu da dum pithoga magi phampham do aduna man makha thongna na sai phama mi du na mu makha thongna kaina to gi chatna bi magi respect se admain utpa se koi thingna jare aduga thingna badan natana
ayam matamdadi sumaina yam kanadi thokte karigino da hojikdadi amu fajana dam isei se tambalakna dana kona dana sumaina mana si tawro man nang isei han bai simakta buning thong machan pina han gadam ni ning thogi mayam be macha marang koi macha duna dohar chakadam ni khumang bana koi kenana lei mamana tawgadam ni haiba mathang mathang si sumaina leinagi banina hojikdadi thengna jabadi thoktre thengnatre adubu matam kharadadi thengnagi ba thoi ugre akoina sum ningchang jarakpada akoi maugi palada maugi pala haibide koi ine be mayam digi keno mayam sigi pala sida koi ine be ma elangbina ya hi hangane na torkanda ine be kisampat ling thok kisampat na admain tawna tawhibagi wari shule koi usu uja howi admain tawna tawhibagi respect to utpado adu su tawge koi ningon gi dadi ningon pala dadi thuidona ka atum basi kharadi udi aduga maugi da admain thengna ba adubu tawtar ka so akoi su phamme hojikanda di isei ba mina mamang da dum chakhalaga phamna basi adum phamalli karigino da aigi pokoi ima su makoi ni hi khara sa ene ima si hoi ka hoiga dum thangnana dum phangbi ba khotki ba dum leibagi hisa amasu adu su dum thengna jaki ba aduga matung manau na phamnaraga sakna bise asisi akhuina dum thengna jai adu tawsu tawre e dumaina dum aduga ngasai karmana karano adugi haibedo mathang mathang mai mapa mapu meyam dugi wari sigi matung ina su dumak lengjan nai hai tare kwa yam nungai je imai bem dong lak chige imai bem Jalakeli haiba simak tabu ngasai khoi oja gurujon singa takpi matam da ning thau machanu pi lem si je mayam se kwai dengi numit tu da haiba tare samna haib da khoi common people mayam ga khoi gi lon da haiba tare ko haiba di ningon chako bulak da ke ba mai na ke ra kan Jalakeli mo ning thau mapam haiba tare se lengchal la ka doi ni na mai na ta je haiba tare sigis da Jalakeli gi oina di ngasai abukshi hoina su takpi matam da magi specific costume mo khagle haina su mai takpi ko sigi costume sigi matang da imai bem kitang takpi yu kai costume ga doina habit koi ma hogi apun urap da koi na ngang wadi ima hogi mas mana tal mat hat pa gumba tron de dari tat pa mata adu lam du sanai am si banina hal na bai da mata sini pisi sapat sama se hangdo sumaina sumanga da ilame dari chat pasi kata duga sana si ba myam du na ne na thaki tu tawi pa na tawra ka ndu hadi ambale ko pani khamala ko ka ne ne da loiran si da adu si tamale ko le nam thang ko chuti jibe ne su pan bi gre jibe mo ina taw duga ko taw duga mo taw am tamana de ai kan du ki matu ina kite gari si nai aduga si ma mujikan da di thaklo hanna ima ma matam de ko burakte mo is mana dari tat ba ma cha ta da adu me am loyo se la na kanu Jalakeli thole yam nungai ta je matam de imai be imasi dom lak chige imasi de ge na mo khangjening be Jalakeli su adum thogan phangbiri hojik su even duhar oina phawa thogan phangbiri ne haba tar imasi na hojik phawa Jalakeli yaubira ko mikup sida hai tar nong mogi numit sida Jalakeli se isei thonbire odagi Shirada Govind lengthok pire haba tare ko adagi mayai sida Shirada Govind lengchel la kanda khoi lem si jamian se jagoi isei thonbire sigi matam sida Jalakeli gi mikup sida haba tare ko khwai dagi pukning nungsiba adugumba mikup sidi kari na oi adigi matang lo chahabi koina sum kano khanjabada khogi radha kun kano radha krishna lengthor ko matam se yam nungsi je kano dagi mandi dagi lengthor ko se yam nungsi je aduga mayai da sing pere kapna bagi da thamba se si ani si ubada di bokling hona nungsi gara yam nungai ji ta ja matam da imasi jotika dagi ang lachige imasi abokshi hoi dagi haba tare imasi hoi se mo pu ma mu oi ga dori mani sigi matung da khoi pu ma mu na sinbi ho ga dori bani haba tare sumain ta Jalakeli se pu kai dana lak pu na si phawa Jalakeli se Shirada Govind da kat pa ngami bani haba tare sigi matang da khoi gi imasi gi oina di haba tare ko sigi lineage haba tare Manipur da haraga na English da haraga na kada karam ba da thambiram gani kamai na sinbiri imasi hoina sigi pu se kai dana bagi makta imasi hogi mathang se kamai na sinbiri di matang do sahibi kai dana ba se no kon Govind dagi kano sima dai jare dana dagi Narsingh Maharaj ki pokhogi sibagi sima panga da maga dagi mabuto manchi isra nang dai dana agi na dagi na takti si do ko na thu ne ne ya khang ba hai bagi de ko yaw su ku ji
ꯑꯗꯨꯒ ꯏꯃꯥꯏꯕꯦꯝ ꯍꯣꯏꯗꯒꯤ ꯑꯗꯒꯤ ꯏꯟꯇꯔꯚꯤꯌꯨ ꯃꯣꯏꯒ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯂꯩꯖꯕꯗꯒꯤꯅꯦ ꯍꯌꯦꯡ ꯇꯨꯡ ꯐꯥꯎꯗ ꯑꯩ ꯉꯁꯥꯏꯁꯨ ꯑꯗꯨꯝ ꯄꯟꯈ꯭ꯔꯦꯀꯣ ꯁꯤꯒꯤ ꯖꯂꯀꯦꯂꯤ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯃꯨꯠꯇꯅꯕꯗꯣ ꯑꯗꯨꯗꯪꯗꯤ ꯑꯩ ꯐꯝꯐꯝꯒꯤ ꯀꯔꯤ ꯀꯔꯥꯒꯤ ꯑꯝꯇ ꯅꯠꯇꯕ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯖꯂꯀꯦꯂꯤ ꯍꯥꯏꯕ ꯄꯂꯥꯁꯦ ꯃꯤꯅ ꯃꯁꯛ ꯌꯥꯝ ꯈꯪꯕꯤꯗꯦ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯈꯪꯕ ꯑꯃꯗꯤ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯈꯪꯕ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯥꯟꯇꯣꯞ ꯑꯃꯗ ꯍꯦꯛꯇ ꯂꯥꯏꯐꯝ ꯑꯃꯗ ꯍꯦꯛꯇ ꯁꯛꯄꯗꯤ ꯌꯥꯗꯕ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯑꯃꯁꯨ ꯑꯣꯏꯕꯗꯣ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡ ꯃꯌꯥꯝꯁꯤꯒ ꯇꯥꯟꯅꯔꯒ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡꯋꯥꯏ ꯂꯩꯈꯤꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯃꯥꯡꯗꯅꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯧꯒꯦꯁꯤꯃꯗꯤ ꯑꯗꯨꯝ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯏꯝꯄꯦꯛꯇꯤꯚꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅꯁꯨ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯀꯣꯟꯖꯔꯕꯦꯁꯟ ꯑꯃꯈꯛꯅꯤ ꯍꯥꯏꯖꯒꯦ ꯀꯜꯆꯔꯦꯜ ꯀꯣꯟꯖꯔꯕꯦꯁꯟ ꯑꯃꯅꯦꯅꯁꯨ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯊꯤꯖꯔꯛꯄ ꯂꯥꯏꯔꯤꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯉꯁꯤꯗꯤ ꯑꯩꯗꯤ ꯃꯁꯥꯃꯛꯇꯒꯤ ꯑꯗꯨꯃꯥꯏꯅ ꯐꯪꯖꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯅꯁꯨ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛ ꯁꯤꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯖꯒꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯂꯩꯃꯁꯤꯖ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯑꯃꯨꯛ ꯈꯪꯖꯅꯤꯡꯕꯁꯦ ꯖꯂꯀꯦꯂꯤꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯔꯤ ꯃꯌꯥꯝꯗꯤ ꯂꯤꯕꯤꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯈꯪꯖꯅꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯠꯍꯧꯔꯤꯕꯁꯦ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯂꯨꯏ ꯁꯛꯄ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯃꯈꯛꯇꯤ ꯇꯥꯖꯍꯧꯋꯦ ꯏꯃꯥꯏꯕꯦꯝ ꯃꯌꯥꯝ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯒꯁꯨ ꯉꯪꯕꯤꯕ ꯇꯥꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ
Masiga loina Impact TV na paringan na sandok chariba Khangminashi Manipur matang na swada losinjare matang episode ta anaw personality kaya galoina anaw buwari kaya galoina miyam gidamakta Impacts Khangminashi Manipur hanjare khige Impact TV bu mijing tadron lebiu